ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤ ꯈꯪꯃꯤꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯒꯤ ꯏꯁꯤꯡ ꯃꯌꯥꯏꯗ ꯎꯆꯨꯛ ꯑꯃ ꯌꯨꯡꯏ꯫ ꯎꯆꯨꯛ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯃ ꯇꯣꯡꯏ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯂꯩꯇꯕ ꯃꯇꯝꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯍꯦꯛꯇ ꯃꯥꯡꯈꯤꯕ ꯑꯗꯨ ꯀꯔꯤꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯊꯥꯎꯃꯩ ꯄꯨꯟꯗꯣꯟꯅꯤ꯫ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯖꯗ꯭ꯔꯦ꯫ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯖꯔꯝꯒꯦ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧꯗꯒꯤꯅ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯐꯥꯎꯕ ꯑꯁꯤ ꯄꯥꯕꯨꯡ ꯑꯊꯣꯛꯄꯝ ꯆꯥꯎꯕꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯔꯧꯅꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ ꯈꯣꯡꯂꯒ ꯈꯪꯉꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯇ ꯃꯤꯒꯤ ꯃꯒꯨꯜ ꯈꯪꯉꯤ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯍꯩ-ꯍꯩꯇꯦ, ꯈꯪꯏ-ꯈꯪꯗꯦ ꯍꯥꯏꯕꯁꯤ ꯍꯤꯔꯝꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯃ ꯇꯧꯔꯀꯥꯟꯗꯇ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ ꯏꯀꯥꯏꯈꯥꯡꯗꯒꯤ ꯀꯪ ꯀꯣꯠꯄ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯏꯀꯥꯏꯃꯟꯕꯗꯒꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯗꯅ ꯃꯔꯤ ꯂꯩꯅꯗꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯏꯀꯥꯏꯕꯅ ꯃꯥꯏ ꯊꯝꯐꯝ ꯈꯪꯗꯕ ꯍꯥꯏꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯍꯨꯏꯕꯨ ꯗꯣꯂꯥꯏ ꯇꯣꯡꯍꯜꯂꯒ ꯊꯤꯒꯪ ꯎꯕꯗ ꯆꯣꯡꯊꯩ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤ ꯑꯃꯅ ꯃꯁꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯄꯥꯛ ꯍꯦꯛ ꯍꯣꯡꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯐꯠꯇꯕ ꯃꯤꯗꯤ ꯐꯠꯇꯕ ꯑꯗꯨꯝ ꯇꯧꯒꯅꯤ, ꯐꯠꯇꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ ꯑꯁꯤꯅ ꯃꯔꯨꯞ ꯆꯤꯡꯂꯦꯟꯈꯣꯝꯕꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯔꯧꯅꯤ꯫ ꯄꯥꯎꯔꯧ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯃꯔꯨꯞꯄꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ ꯈꯣꯡ ꯆꯣꯠꯂꯒ ꯆꯤꯟ ꯆꯣꯠꯂꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯕꯛ ꯁꯨꯔꯕꯗꯤ ꯃꯍꯩ ꯐꯪꯉꯤ ꯍꯥꯏꯕꯅꯤ꯫ ꯁꯨ ꯅꯣꯝꯂꯕꯗꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯋꯥꯠꯂꯣꯏ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ ꯑꯁꯤꯅ ꯄꯥꯕꯨꯡ ꯃꯩꯄꯥꯛꯄꯤ ꯈꯨꯃꯜꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯔꯧꯅꯤ꯫ ꯄꯥꯎꯔꯧ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯄꯥꯕꯨꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ ꯆꯥꯁꯤ ꯃꯔꯨ ꯍꯨꯟꯗꯣꯛꯁꯤ ꯃꯇꯣꯡ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯑꯐ-ꯐꯠꯇꯒꯤ ꯋꯥꯈꯜ ꯈꯟꯕ ꯈꯔ ꯋꯥꯠꯄ, ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯇꯧꯕ ꯃꯤ, ꯃꯌꯥꯝꯒ ꯃꯥꯟꯅꯒꯟꯗꯕ ꯃꯤ ꯍꯥꯏꯕꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯊꯝꯅꯥꯊꯛꯇ ꯄꯛꯄ ꯂꯥꯏꯖꯒꯨꯝ ꯇꯧꯔꯕꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯅꯤꯛ-ꯅꯤꯛ ꯂꯥꯎꯅ ꯍꯤꯡꯕ ꯍꯥꯏꯕꯅꯤ꯫ ꯃꯁꯥ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯁꯤꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯍꯥꯏꯕꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯗ꯭ꯔꯤꯠꯇ ꯕꯨꯙꯤꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ, ꯀꯨ-ꯕꯨꯙꯤ ꯇꯧꯗꯨꯅ ꯊꯕꯛ ꯇꯧꯕ, ꯃꯥꯒꯤꯗ ꯐꯔꯒ ꯂꯣꯏꯔꯦ ꯈꯟꯕ ꯃꯤ ꯍꯥꯏꯕꯅꯤ꯫ ꯃꯥꯄꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯚꯤꯝꯅ ꯆꯥꯔꯒ ꯁꯧꯀꯨꯅꯤꯅ ꯐꯥꯏꯕ꯫
ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯊꯕꯛꯅ ꯑꯃꯅ ꯇꯧꯔꯨꯕ, ꯑꯋꯥꯕꯅ ꯑꯇꯣꯞꯄ ꯑꯃꯅ ꯅꯪꯕ ꯍꯥꯏꯕꯅꯤ꯫ 10ꯁꯨꯕ ꯄꯥꯎꯔꯧ ꯑꯁꯤꯁꯨ ꯄꯥꯕꯨꯡ ꯃꯩꯄꯥꯛꯄꯤ ꯈꯨꯃꯟꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯔꯧꯅꯤ꯫ 10ꯁꯨꯕ ꯄꯥꯎꯔꯧ: ꯍꯥ ꯎꯔꯣꯛ ꯅꯃꯥꯡꯁꯨ ꯂꯥꯡ, ꯅꯇꯨꯡꯁꯨ ꯇꯦꯟ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯁꯦꯟꯐꯝ ꯂꯩꯇꯕ, ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕ ꯍꯥꯏꯕꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ 3ꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothapam@gmail.com ꯗ ꯄꯥꯎꯈꯨꯝ ꯑꯗꯨ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯆꯟꯕ ꯃꯇꯝꯗ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ: 800 ꯃꯤꯇꯔꯒꯤ ꯂꯝꯖꯦꯜ ꯑꯃ ꯆꯦꯜꯂꯝꯃꯤ꯫ ꯃꯤꯊꯤ ꯇꯥꯔꯝꯕ ꯊꯣꯏꯕꯤꯅ ꯀꯟꯅ ꯆꯦꯟꯈꯠꯂꯛꯇꯨꯅ ꯑꯅꯤꯁꯨꯕ ꯇꯥꯔꯝꯕ ꯇꯣꯝꯕꯗꯒꯤ ꯍꯦꯟꯒꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯊꯣꯏꯕꯤꯒꯤ ꯄꯣꯖꯤꯁꯟ ꯑꯗꯨ ꯀꯌꯥ ꯑꯣꯏꯒꯗꯒꯦ? ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ 800 ꯃꯤꯇꯔꯒꯤ ꯂꯝꯖꯦꯜ ꯑꯃ ꯆꯦꯜꯂꯝꯃꯤ꯫ ꯃꯤꯊꯤ ꯇꯥꯔꯝꯕ ꯊꯣꯏꯕꯤꯅ ꯀꯟꯅ ꯆꯦꯟꯈꯠꯂꯛꯇꯨꯅ ꯑꯅꯤꯁꯨꯕ ꯇꯥꯔꯝꯕ ꯇꯣꯝꯕꯗꯒꯤ ꯍꯦꯟꯒꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯊꯣꯏꯕꯤꯒꯤ ꯄꯣꯖꯤꯁꯟ ꯑꯗꯨ ꯀꯌꯥ ꯑꯣꯏꯒꯗꯒꯦ? ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫